ꯒꯣꯔꯃꯦꯟꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ ꯑꯩ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯟꯊꯅ ꯌꯦꯡꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯅꯪ ꯃꯊꯣꯡ ꯍꯨꯛꯇꯕ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯗꯕ ꯅꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯩꯖꯗꯕ ꯅꯔꯪ ꯃꯔꯪꯗ ꯂꯩꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯅꯪꯅ ꯆꯠꯄꯤ ꯊꯥꯔꯒ ꯆꯠꯄ ꯅꯪꯒꯤ ꯈꯧꯅꯥꯏ ꯑꯅꯤꯗꯣ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯅꯤꯡꯉꯝꯕ ꯌꯥꯏ ꯅꯪꯒꯤ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤꯕ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯇꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗ ꯗꯦꯕꯗꯥꯁꯅ ꯄꯥꯔꯨꯒꯤ ꯃꯃꯥꯏꯗ ꯈꯨꯖꯩꯅ ꯀꯟꯈꯤꯕꯒꯤ ꯃꯃꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯗꯤ ꯀꯨꯁꯨꯝꯅ ꯍꯦꯃꯣ ꯗꯦꯕꯗꯥꯁꯀꯤ ꯃꯃꯥꯏꯗ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯈꯨꯕꯥꯛꯀꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯍꯜꯂꯝꯃꯒꯦ ꯆꯥꯅꯤꯡꯒꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯉꯣꯟꯗ ꯊꯥꯔꯝꯕꯒ ꯑꯩꯈꯣꯏꯅ ꯊꯥꯕꯒ ꯆꯥꯔꯗꯤ ꯀꯜꯂꯝꯅꯤꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯗꯕꯤ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯍꯥꯏꯅ ꯃꯈꯨꯠ ꯃꯆꯥꯗꯨ ꯅꯨꯡꯁꯤꯕ ꯀꯩꯕꯣꯏ ꯅꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯃꯦ ꯚꯥꯏ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯀꯩ ꯑꯥꯏꯗꯤꯌꯥꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯦꯔꯣ ꯁꯟꯅꯔꯤ ꯚꯥꯏ ꯆꯦ ꯖꯨ ꯆꯥꯕ ꯊꯕꯛ ꯍꯦꯛ ꯍꯦꯜꯂꯣꯏ ꯆꯥꯗꯕ ꯑꯩꯈꯣꯏ ꯑꯝꯇꯪꯗꯤ ꯇꯧꯔꯒ ꯌꯦꯡꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯊꯕꯛꯁꯤ ꯇꯧꯖꯦ ꯍꯥꯏꯔꯒꯗꯤ ꯗꯨ ꯑꯣꯔ ꯗꯥꯏ ꯂꯨꯔꯤꯁꯦ ꯗꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯐꯩ ꯑꯩꯅ ꯀꯤꯁꯦ ꯗꯥꯏꯗꯨꯅꯦ ꯗꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯂꯩꯔꯦ ꯃꯟꯇ꯭ꯔꯗꯤ ꯃꯥ ꯃꯨꯆꯥꯟꯗꯣ ꯊꯥꯏꯅ ꯍꯦꯒꯂꯣꯏ ꯁꯥꯟꯅꯔꯝꯃꯅꯤ ꯃꯉꯣꯟꯗ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯃꯟꯇ꯭ꯔꯒꯤ ꯂꯩꯔꯛꯇꯣ ꯑꯁ ꯃꯗꯨ ꯌꯥꯔꯣꯏꯗ ꯃꯗꯨ ꯑꯍꯟꯗꯣ ꯑꯔꯥꯏꯕ ꯑꯍꯟ ꯅꯠꯇꯦꯕ ꯃꯁꯥ ꯊꯣꯛꯄ ꯑꯩꯉꯣꯟꯗ ꯂꯩꯖꯥꯎ ꯊꯣꯛꯄꯁꯨ ꯅꯠꯇꯕ ꯂꯩꯄꯤꯛ ꯊꯣꯛꯄꯗꯨꯗꯕꯨ ꯂꯨꯄꯥ 100 ꯂꯧꯏꯅꯦ ꯑꯁ ꯃꯗꯨ ꯌꯥꯔꯣꯏ ꯌꯥꯒꯦ ꯌꯥꯔꯣꯏ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯃꯥ ꯃꯨꯛꯆꯥꯃꯩꯗ ꯂꯩꯕ ꯂꯦꯛꯇꯣ ꯅꯣꯏ ꯉꯝꯅ ꯄꯨꯔꯛꯀꯗꯧꯅꯤ ꯑꯗꯨ ꯃꯥꯃꯗꯣ ꯍꯛꯆꯥꯡ ꯉꯝꯕꯗꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅꯦ ꯅꯝꯃꯨꯔꯣꯗꯅ ꯑꯗꯨꯁꯤꯅ ꯀꯥꯟꯗꯦ ꯑꯩ ꯅꯝꯃꯨꯔꯒꯅꯦ ꯑꯩ ꯊꯣꯛꯄ ꯇꯧꯔ ꯄꯨꯔꯛꯑꯒꯦ ꯁꯦ ꯂꯣꯏꯁꯟꯁꯦ ꯁꯦꯃꯥꯏꯅ ꯉꯝꯗꯤ ꯉꯝꯃꯅꯤꯀꯣ ꯉꯝꯃꯤ ꯑꯣꯀꯦ ꯁꯣꯏꯗꯕꯤ ꯁꯣꯏꯗꯕꯤ ꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯥꯃ 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 ꯏꯆꯥ ꯑꯃ ꯄꯨꯔꯛꯏꯌꯦ ꯃꯥꯃ ꯃꯥꯃ ꯃꯥꯃꯗꯤ ꯁꯤꯗ ꯇꯨꯝ ꯂꯩꯔꯤꯅꯦ ꯃꯥꯃ ꯏꯆꯥ ꯑꯃ ꯄꯨꯔꯛꯏꯌꯦ ꯁꯨꯡꯉꯥꯏ ꯑꯁ ꯅꯞ ꯂꯥꯎꯕꯗꯨꯅꯦ ꯑꯣꯏ ꯀꯅꯥꯅꯣ ꯑꯩꯅꯦ ꯃꯥꯃ ꯀꯣꯛꯐꯥ ꯑꯩꯅꯦ ꯃꯥꯃ ꯃꯥꯃ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ ꯊꯤꯟ ꯊꯤꯟꯗꯣꯏꯅꯦ ꯃꯥꯃ ꯇꯨꯝꯕꯗꯤ ꯌꯥꯗꯦ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯗ ꯃꯥꯃ ꯍꯛꯆꯥꯡ ꯉꯥꯛꯇꯪ ꯅꯝꯁꯤꯔꯣ ꯌꯥꯏꯅꯦ ꯅꯝꯃꯨꯅꯦ ꯃꯥꯃ ꯎꯞꯄꯤꯔꯣ ꯑꯗꯨꯗꯤ ꯅꯠꯇꯔꯛꯀꯅꯨ ꯇꯞꯅ ꯇꯞ ꯃꯥꯃ ꯍꯤꯗꯣꯏ ꯁꯥꯟꯅꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯃ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯅꯦ ꯃꯥꯃ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯗ ꯃꯥꯃ ꯏꯁꯀꯥꯏ ꯇ꯭ꯔꯥꯏ ꯀꯥꯏ ꯅꯣꯏ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯅ ꯑꯗꯨꯒ ꯑꯦꯛꯁꯟ ꯄꯥꯜꯂꯣꯏꯅꯦꯍꯦ ꯃꯥꯃ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯝ ꯍꯩꯕ ꯑꯃꯒꯤ ꯃꯃꯥ ꯅꯨꯄꯥꯅ ꯍꯥꯏꯔꯒ ꯀꯩꯝꯇ ꯈꯪꯍꯧꯗꯕꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯀꯩ ꯏꯀꯥꯏꯔꯤꯕ ꯅꯪꯗꯤ ꯃꯥꯃ ꯑꯩ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯉꯦ ꯑꯗꯣ ꯍꯛꯆꯥꯡ ꯉꯝꯕꯁꯦ ꯇꯣꯛꯑꯒꯦ ꯃꯥꯃ ꯅꯪꯕꯨ ꯅꯌꯨꯝ ꯌꯧꯕ ꯅꯪꯒꯤꯗꯣꯏꯔꯅꯦ ꯃꯥꯃ ꯈꯪꯗꯦ ꯃꯥꯃ ꯅꯪꯉꯣꯏꯗ ꯑꯣꯏꯔꯒꯅ ꯃꯥꯃꯩꯁꯤꯗ ꯑꯗꯨꯝ ꯄꯥꯛꯊꯈ꯭ꯔꯒꯦ ꯑꯣ ꯑꯩꯁꯤꯗ ꯍꯦꯛ ꯄꯥꯛꯊꯔꯣ ꯅꯪꯉꯣꯏꯗꯕ ꯐꯤꯕꯝ ꯑꯣꯏꯔꯒꯅ ꯃꯥꯃ ꯑꯩ ꯃꯔꯤ ꯐꯥꯎꯗꯣꯛꯑꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯗꯣ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯄꯨꯔꯦ ꯁꯦꯡꯕ ꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏ ꯃꯥꯝꯗꯒꯤ ꯃꯃꯤꯡꯗꯤ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯩ ꯂꯩꯁꯤ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁ ꯑꯁꯦꯡꯕꯅꯦ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁ ꯌꯥꯏ ꯄꯦꯖ ꯀꯌꯥꯗ ꯌꯥꯎꯒꯦ 234 ꯅꯪ ꯄꯥꯊꯣꯛꯄ꯭ꯔꯣ ꯄꯥꯒꯦ ꯑꯩ ꯄꯥꯒꯦ ꯈꯪꯉꯣꯏꯗꯅ ꯑꯩ ꯄꯥꯁꯨ ꯌꯥꯏ ꯈꯔ ꯌꯥꯔꯦ ꯄ꯭ꯔꯃꯣꯁꯟ ꯅꯨꯃꯤꯠꯇꯤ ꯄꯥꯁ ꯇꯧꯕ ꯅꯪꯅ ꯊꯣꯛ ꯄꯥꯏꯔ ꯊꯤꯡ ꯊꯣꯛꯄꯗ ꯄꯥꯔ ꯑꯣꯏꯁꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯣꯛꯄ ꯄꯨꯡꯖꯥꯗ ꯌꯦꯡꯁꯦ ꯊꯣꯛꯄ ꯄꯨꯡꯖꯥ ꯍꯥꯟꯅ ꯊꯣꯛꯄ ꯄꯨꯡꯖꯥ ꯂꯩ ꯍꯣꯏꯅꯦ ꯑꯍꯤꯡ ꯅꯣꯡ 17 ꯑꯍꯤꯡ ꯅꯣꯡ ꯌꯥꯔꯣ ꯑꯦꯃ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯏꯇꯥꯎ ꯌꯦꯡ ꯇꯥꯔꯦꯗꯅ ꯀꯤꯕ ꯌꯥꯗꯦ ꯂꯝꯕꯤ ꯏꯁꯜꯂꯒ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯁꯤꯔꯣ ꯌꯥꯔꯣꯏ ꯑꯁ ꯑꯩꯗꯤ ꯀꯤ ꯏꯇꯥꯎ ꯆꯨꯝꯅ ꯁꯣꯜꯂꯨꯀꯣ ꯀꯩꯅꯣ ꯊꯣꯛꯂꯛꯇꯅ ꯕꯨꯠ ꯊꯣꯛꯂꯛꯇꯅꯀꯣ ꯅꯈꯣꯏ ꯑꯃꯨꯛ ꯈꯠꯇꯣꯛꯈ꯭ꯔꯒ ꯚꯥꯏ ꯍꯣꯏ ꯅꯥꯄꯅ ꯆꯠꯂꯣꯀꯣ ꯃꯥꯏ ꯄꯥꯛꯅ ꯐꯣꯇꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯐꯣꯇꯣ ꯈꯔꯗꯤ ꯅꯝꯕ ꯄꯣꯛ ꯌꯥꯝ ꯍꯣꯏ ꯂꯩꯇꯦ ꯁꯤꯠꯄꯤꯗꯧꯕꯅꯦ ꯚꯥꯏ ꯇꯧꯔꯒꯦ ꯐꯖꯅ ꯁꯤꯟꯇꯣꯛꯎꯀꯣ ꯑꯁ ꯃꯌꯦꯛꯁꯦ ꯈꯔꯗꯤ ꯃꯨꯠꯇꯤ ꯃꯨꯠꯂꯦ ꯌꯥꯅꯤ ꯑꯗꯣ ꯌꯥꯔꯦ ꯆꯠꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉ ꯑꯗꯨꯝ ꯁꯤꯠꯇꯣ ꯆꯠꯂꯁꯤ ꯅꯣꯡꯉꯥꯟꯗꯣꯏꯁꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤ ꯁꯥꯅꯣ ꯁꯧꯒꯠꯂꯒ ꯌꯦꯡꯉꯨꯔꯒꯗꯤ
Surup ke sajanga zadra zadra sai henbi bangkai ma dagi pawam chalbi wakang tarang chalanbi himi mi like ku tolakte bangkai ke sajanga zadra zadra sai henbi bangkai ma dagi pawam chalbi wakang tarang chalanbi ku manjona gari amu khai ni last one hai re Surup ke sajanga zadra zadra sai henbi pawam dagi tangkai ma chalbi himi mi like ku Chơi ơi, cú sum kau đấy.